시기 번 juk wang to bige sigi banse hukumina kawrapani ado akhoi passenger ki oina di ngasi ki oina di passenger se laitre ngasi ki oina di mi su laite khoi bara su ta de sumaina khoi manipur se kayang kuino wa gi duno hai base khoi gi punging da pakhat pa ma su phawe maram de khoi gi no mai su ra sa jabani aduna akhoi na ngasi le pa matam da akhoi hayeng gi season ni ngai pesa lai yamna wari hujik se akhoi bara ban tawdra kan da su bara yam ta banate adu ban namuk taw sile khoi bara phangde no mai chara sipe bilom da le aduna sugumba se akhoi problem se thok da ningai gi mari laina ba singna hotna biradi am phagani no mai suba khoi da di am wai duga tolop jaba sing da di masi mogi da magda di yam nungai ba aduna pen da badi yam le masi akhoi na kanada taina doino pen da bagi kholau khatang akhoi law ra ga tu adoira hai ba se akhoi thamoi da hangi aduna pen da badi am leire sigi matang da aduna akhoi hoji sai su na ra ko matam da su pesa sa marang khai ta banina akhoi da thamoi da lan sina maram oiraga yamna songba aduga kaina ba me amama masing se isil nau kaina ba baw yauri bani lan sina aduna akhoi pen da badi am leire aduna mari leina ba singa masi yengsin bio no magi ban tawa matam da akhoi manipur da mangja ba sa no magi suba akhoi khatani aduna paisa pai ba singdi makhoi di wa ba khangde aduna masi akhoi mari leina ba singna khra yengsin bio hai ba sa hajani Kokomina kaukipa koi pungni puni pan gi pan na maram oira ga ji lamong bazar se ayamba kaithel amsung dukan lon bagi mami adum uwa phangi adubu masi da khoi gi macha dukan kha adum khangba matai oiba jaga da adum adubu maso adum phangi